ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯇꯔꯥꯝ ꯅꯨꯡꯁꯤꯔꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯄ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯌꯥꯎꯔꯕ ꯃꯇꯝꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤꯡ ꯃꯈꯜ ꯃꯈꯜꯒꯤ ꯒꯥꯔꯤꯁꯤꯡꯗ ꯇꯣꯡꯉꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯔꯥꯡꯁꯤꯗ ꯍꯦꯟꯅ ꯃꯩ ꯆꯨꯁꯟꯕ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯤ ꯑꯗꯨꯒ ꯍꯧꯈꯤꯕ ꯑꯍꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯀꯣꯗ ꯂꯩꯕ ꯃꯄꯨꯅ ꯀꯕꯨꯏ ꯑꯃꯅ ꯑꯣꯏꯕ ꯔꯣꯡꯃꯩ ꯑꯃꯅ ꯑꯣꯏꯕ ꯗꯨꯀꯥꯟꯁꯨ ꯐꯝꯖꯔꯤꯕ ꯑꯃꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯥꯡꯒꯜ ꯑꯃꯅ ꯐꯝꯖꯕ ꯑꯗꯨꯒ ꯁꯥ ꯌꯣꯟꯕ ꯗꯨꯀꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯄꯨꯂꯤꯁ ꯐꯣꯔꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯁꯤꯚꯤꯜ ꯗ꯭ꯔꯦꯁꯇ ꯂꯥꯛꯑꯒ ꯖꯤꯞꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯔꯝꯕ ꯍꯥꯏꯔꯤꯕ ꯃꯩ ꯊꯥꯕꯒꯤ ꯁꯤꯟ ꯑꯗꯨ CCTV ꯀꯦꯃꯦꯔꯥꯒꯤ ꯃꯇꯦꯡꯅ ꯎꯔꯛꯄ ꯑꯗꯨꯒꯨꯝꯕ ꯁꯤꯟ ꯂꯥꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯄꯨꯂꯤꯁ ꯐꯣꯔꯁ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯅꯤꯄꯨꯔꯒꯤ ꯏꯪꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯏꯪꯅ ꯂꯩꯖꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯍꯧꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯏꯟꯚꯤꯇꯦꯁꯟ ꯑꯃ ꯄꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯅꯤ ꯈꯟꯅꯖꯔꯤꯕꯁꯦ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯏꯟ ꯃꯅꯤꯄꯨꯔ ꯚꯥꯏꯑꯣꯂꯦꯟꯁ